ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯅꯧꯅ ꯊꯥꯖꯔꯛꯄꯅꯤ. ꯀꯃꯦꯟꯒꯤ ꯌꯥꯗ꯭ꯔꯦ. ꯂꯥꯛꯑꯕ꯭ꯔꯥ? ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦꯀꯣ. ꯂꯥꯛꯑꯦ. ꯂꯥꯛꯑꯕꯣ? ꯂꯥꯛꯇꯦ. ꯀꯃꯦꯟꯒꯤꯁꯤ ꯗꯥ ꯔꯣꯖꯦꯁ, ꯅꯪ ꯀꯥꯏꯗ ꯅꯝꯃꯝꯃꯦ? ꯑꯣ ꯀꯃꯦꯟ ꯆꯥꯠ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯊꯣꯛꯂꯛꯑꯦ. ꯌꯥꯔꯕꯣ? ꯑꯣ ꯇꯂꯥꯡ. ꯆꯍꯤ ꯀꯩꯅꯣꯃ ꯅꯝꯃꯝꯕ ꯃꯥꯟꯕ. ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯦ. ꯉꯁꯥꯏꯅ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯈ꯭ꯔꯦ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕ. ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯦꯅ ꯑꯃꯨꯛ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯏꯅꯤ. ꯊꯣꯛꯇ꯭ꯔꯤꯌꯦ. ꯍꯜꯂꯣ ꯁꯤꯁꯇꯔ ꯍꯥꯏꯌꯦ. ꯍꯜꯂꯣ. ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ? ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ? ꯀꯩꯅꯣ ꯇꯧꯕꯅꯦ, ꯗꯥꯏꯂꯣꯛꯀꯤ ꯍꯥꯏꯔꯞ ꯉꯁꯤꯗꯤ ꯗꯥꯏꯂꯣꯛ ꯈꯔ ꯇꯧꯁꯤꯅꯦꯀꯣ. ꯑꯧ ꯉꯔꯥꯡ ꯑꯩꯈꯣꯏ ꯍꯥꯏꯖꯈꯤꯕꯗꯣ. ꯉꯁꯤ ꯗꯥꯏꯂꯣꯛ ꯇꯧꯁꯦꯅ ꯍꯥꯏꯈꯤꯕꯅꯦ. ꯉꯁꯤ ꯗꯥꯏꯂꯣꯛ ꯇꯧꯁꯦ ꯍꯥꯏꯈꯤꯕꯗꯣ. ꯑꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯧꯅ ꯀꯩꯅꯣ ꯂꯥꯏꯚꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯦ. ꯁꯥꯄꯝ ꯄ꯭ꯔꯕꯤꯟ ꯍꯥꯏ. ꯍꯜꯂꯣ. ꯍꯥꯏ. ꯅꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ? ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯗꯥꯏꯂꯣꯛꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯕꯤꯔꯣ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯗꯣꯏꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕꯅꯦ ꯉꯁꯤꯗꯤ. ꯈꯥꯏꯗꯦꯝ ꯗꯦꯕꯤꯠ, ꯍꯜꯂꯣ. ꯉꯔꯥꯡꯁꯨ ꯀꯩꯃꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯊꯥꯒꯠꯂꯣꯏꯗꯨꯗꯣ ꯍꯥꯏꯕꯗꯨꯁꯨ ꯉꯔꯥꯡ ꯑꯗꯨꯝ ꯊꯥꯒꯠꯈ꯭ꯔꯕꯅꯤ. ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯝꯃꯅꯤ. ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯁꯨ ꯈꯟꯖꯩ. ꯆꯥꯔꯦ. ꯔꯣꯖꯤꯌꯥ, ꯅꯉꯣꯟꯗ ꯗꯥꯏꯂꯣꯛ ꯑꯃ ꯇꯥꯊꯣꯛꯁꯤꯅꯦ. ꯀꯩ ꯗꯥꯏꯂꯣꯛ ꯇꯧꯔꯣ ꯍꯥꯏꯅꯣ? ꯑꯃ ꯍꯦꯛꯇ ꯌꯥꯏꯅꯦ. ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯑꯣ. ꯀꯩꯅꯣ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯑꯣꯏꯅ ꯁꯥꯔꯛꯑꯒꯦ. ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ. ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯍꯩꯅꯣꯛꯂꯥ. ꯃꯌꯥꯝ ꯔꯣꯖꯤꯗꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯥꯃꯤꯟꯅꯁꯤꯀꯣ. ꯑꯁ! ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ. ꯑꯁ! ꯏꯁꯤꯡ ꯆꯥꯎꯕ, ꯅꯪ ꯃꯣꯏꯅ ꯀꯧꯔꯛꯄꯗ ꯈꯨꯝꯒꯅꯨꯀꯣ. ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯅꯪ. ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ. ꯌꯥꯝ ꯐꯖꯩ. ꯁꯤ ꯃꯇꯦꯛꯁꯤꯃꯇꯪ ꯍꯥꯟꯅ ꯇꯧꯒꯦ. ꯆꯦ ꯁꯣꯅꯝꯒꯤꯁꯨ ꯗꯥꯏꯂꯣꯛ ꯇꯧꯍꯟꯁꯦ. ꯃꯌꯥꯝꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ. ꯂꯥꯏꯖꯂꯦꯝꯕꯤꯗꯣ ꯐꯥꯈꯤꯗꯣꯏꯔꯣ ꯀꯩꯅꯣ ꯋꯥꯔꯤꯁꯦ? ꯍꯥꯟꯅ ꯈꯪꯅꯤꯡꯉꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯒ ꯑꯣꯏꯅ ꯈꯪꯕꯤꯔꯣ. ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ. ꯁꯔꯄ꯭ꯔꯥꯏꯖ ꯊꯥꯒꯠꯂꯛꯇꯧꯁꯨ ꯀꯨꯏꯗ꯭ꯔꯦꯗꯅ. ꯂꯥꯏꯖꯂꯦꯝꯕꯤ ꯐꯥꯈꯤꯗꯣꯏꯔꯥ ꯍꯥꯏꯁꯤꯅꯤ. ꯐꯥꯗꯤ ꯐꯥꯔꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯦ. ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯔꯛꯑꯣ ꯁꯣꯅꯝ. ꯇꯧꯔꯛꯀꯦ. ꯀꯩꯃꯤꯒꯤꯗ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯒꯤ ꯗꯥꯏꯂꯣꯛ ꯂꯥꯛꯑꯦ꯫ ꯑꯩ ꯀꯥꯎꯗꯤ ꯀꯥꯎꯈ꯭ꯔꯦ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯒꯤꯁꯦ. ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯀꯥꯟꯗ ꯑꯃꯗꯤ ꯇꯧꯔꯛꯀꯦ. ꯃꯌꯥꯝ ꯀꯃꯦꯟ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯄꯤꯌꯨ ꯔꯣꯖꯤ. ꯇꯧꯔꯛꯑꯣ. ꯑꯩꯕꯨ ꯇꯥꯅꯤꯡꯒ ꯉꯥꯏ ꯂꯩꯔꯕꯅꯤꯀꯣ. ꯌꯥꯝ ꯀꯨꯏꯍꯜꯂꯅꯨ. ꯍꯣꯏ. ꯑꯗꯨꯝ ꯀꯨꯏꯈꯤꯕ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯀꯥꯎꯊꯣꯛꯑꯦꯕ.
ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯔꯛꯀꯦ. ꯍꯣꯏ. ꯔꯣꯕꯔꯠꯀ ꯔꯤꯌꯥꯒ ꯇꯧꯕꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯂꯪꯒꯤ ꯁꯥꯎꯟꯁꯦ. ꯀꯃꯦꯟ ꯄꯥꯔꯣ ꯔꯣꯖꯤ. ꯆꯦ ꯑꯅꯤ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ. ꯑꯩꯕꯨꯗꯤ ꯀꯩꯅꯣ ꯆꯥꯔꯛꯑꯦ. ꯆꯋꯥꯏ ꯀꯥꯡꯁꯣꯏ ꯆꯥꯔꯛꯑꯦ. ꯑꯩꯅ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯛ ꯃꯥꯜꯂꯦ. ꯁꯣꯅꯝ ꯅꯪ ꯊꯥꯕꯜꯗ ꯄꯥꯏꯕ ꯂꯥꯛꯇꯣꯏꯅꯤꯀꯣ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯥꯏꯔꯝꯗꯣꯏꯅꯤ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯄ. ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯁꯦꯝꯕꯤꯔꯛꯑꯣ ꯑꯝꯇꯪ ꯍꯥꯏꯌꯦ. ꯍꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯂꯥꯏꯖꯂꯦꯝꯕꯤ ꯐꯥꯔꯗꯤ ꯀꯩꯅꯤꯅ ꯑꯃꯨꯛ ꯂꯩꯔꯛ ꯇꯥꯕꯅꯤꯅꯦ. ꯑꯧ. ꯃꯃꯥꯡꯗꯅꯦ ꯔꯣꯃꯥꯟꯁꯀꯤ ꯇꯧꯔꯛꯑꯣ ꯑꯗꯨꯗ ꯔꯣꯃꯥꯟꯁꯀꯤ ꯋꯥꯔꯤ ꯄꯥꯔꯣ ꯈꯣꯠꯂꯣꯒ ꯌꯥꯝ ꯍꯥꯏꯕꯅꯦꯕ. ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯒꯦ. ꯇꯧꯔꯣ ꯇꯧꯔꯣ. ꯃꯥꯂꯪꯒꯤ ꯁꯥꯎꯟ ꯇꯥꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ. ꯍꯥꯏꯐꯦꯠ ꯇꯧꯔꯛꯀꯦꯀꯣ. ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯩꯗꯤ ꯌꯥꯝꯕꯨꯡꯕꯨ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯗꯣꯛꯑꯣꯏ. ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯅꯤꯡꯂꯁꯨ ꯑꯩꯅ ꯊꯥꯗꯣꯛꯍꯜꯂꯣꯏꯌꯦ. ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯁꯨ ꯊꯋꯥꯏ ꯑꯣꯏꯅ ꯑꯩꯒꯤ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ. ꯂꯣꯏꯁꯤꯜꯂꯁꯦ ꯃꯌꯥꯝ. ꯂꯣꯏꯔꯕꯣ? ꯇꯦꯛꯁꯤꯗꯪ ꯇꯧꯒꯦ. ꯑꯗꯣ ꯐꯖꯕ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯗ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯇꯧꯊꯔꯛꯑꯦ. ꯌꯥꯝ ꯅꯩꯕ ꯋꯥꯅꯤꯗ ꯀꯥꯏꯗꯩ ꯀꯣꯠꯂꯤꯅꯣ ꯈꯪꯗꯦ. ꯈꯪꯗ꯭ꯔꯦ. ꯂꯥꯏꯖꯂꯦꯝꯕꯤ ꯐꯥꯔꯗꯤ ꯑꯣ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯤꯀꯣ ꯃꯥꯅ ꯃꯦꯀꯣꯂꯥꯗꯒꯤ. ꯊꯥꯕꯜ ꯄꯥꯏ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ. ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ. ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯅꯔꯝꯒꯗꯕ ꯃꯥꯜꯂꯦ. ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯅꯔꯒꯦ? ꯋꯥꯔꯤ ꯁꯥꯁꯦ ꯃꯌꯥꯝꯁꯨ ꯋꯥꯔꯤ ꯁꯥꯖꯤꯟꯕ ꯍꯧꯔꯛꯑꯣ. ꯋꯥꯔꯤ ꯁꯨꯝ ꯁꯥꯁꯦ ꯉꯁꯤꯗꯤ. ꯃꯥꯅꯦ. ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯔꯛꯑꯦ. ꯅꯣꯛꯄꯕꯨ ꯍꯦꯛ ꯈꯣꯟꯖꯦꯜꯗꯣ ꯐꯖꯍꯜꯂꯦ ꯍꯥꯏꯁꯤꯅꯤ. ꯅꯨꯡꯁꯤꯕꯤꯕꯒꯤ ꯐꯖꯔꯤꯅꯦ. ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯗꯨꯝ ꯊꯤꯔꯗꯕꯅꯦ. ꯍꯥꯏꯅꯕ ꯂꯩꯕꯅꯦ. ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯁꯛ ꯊꯤꯔꯁꯨ ꯐꯖꯔꯁꯨ ꯂꯣꯏ ꯅꯨꯡꯁꯤꯌꯦꯗꯣ. ꯍꯣꯏ. ꯈꯨꯅꯤꯡ ꯀꯥꯏꯔꯁꯨ ꯅꯨꯡꯁꯤ. ꯌꯥꯔꯤꯈꯩ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯣ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯦ. ꯀꯩꯅꯣ ꯅꯣꯛꯁꯜꯂꯛꯏꯁꯤꯕꯣ? ꯁꯥꯏꯗꯅꯦ ꯀꯞꯄꯗꯒꯤ ꯅꯣꯛꯄꯗꯒꯤ ꯀꯞꯄꯗꯒꯤ ꯅꯣꯛꯄꯗꯒꯤ. ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯌꯥꯝꯗꯤ? ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯣ. ꯏꯟꯖꯥꯡ ꯍꯥꯎꯇ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔꯅꯤꯅ ꯑꯗꯨꯝ ꯍꯥꯎꯕꯅꯤꯗ. ꯗꯣꯔꯥ ꯍꯨꯔꯥꯟꯕꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇꯪꯒ ꯇꯧꯔꯛꯑꯣ ꯁꯣꯅꯝ. ꯑꯩꯒꯤ ꯋꯥꯔꯤ ꯌꯥꯝ ꯇꯥꯕ ꯃꯤ ꯃꯥꯜꯂꯦ. ꯇꯧꯔꯣ. ꯇꯧꯔꯛꯀꯦ. ꯉꯁꯤꯗꯤ ꯁꯣꯝ ꯁꯥꯏꯠꯀꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯥꯛꯑꯦ. ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ. ꯑꯗꯨꯒ ꯔꯣꯖꯤꯗꯒꯤ ꯑꯃꯨꯛ ꯇꯥꯁꯤꯀꯣ. ꯗꯥꯏꯂꯣꯛ. ꯆꯦ ꯁꯣꯅꯝꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯇꯥꯏꯍꯦ. ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ. ꯂꯩꯁꯥꯒꯤ ꯇꯧꯒꯗ꯭ꯔꯥ ꯊꯧꯕꯒꯤ ꯇꯧꯒꯗ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ. ꯂꯩꯁꯥꯒꯤ ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦꯀꯣ. ꯁꯅꯥꯊꯣꯏ ꯃꯌꯥꯡꯂꯥꯡꯕꯝ ꯂꯥꯏꯖꯂꯦꯝꯕꯤ ꯚꯣꯏꯁ ꯁꯥꯔꯤꯗꯣ ꯏꯆꯦ ꯑꯅꯤ ꯃꯔꯛꯁꯤꯗ ꯀꯔꯝꯕꯅꯣ? ꯂꯥꯏꯖꯂꯦꯝꯕꯤꯗꯣ ꯃꯥꯅ ꯁꯥꯕꯅꯤꯀꯣ. ꯑꯩꯅ ꯁꯥꯕꯅꯦ. ꯑꯗꯨꯗꯤ
ꯗꯥꯏꯂꯣꯛꯁꯦ ꯊꯤꯕ ꯌꯥꯝ ꯋꯥꯏ. ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯇꯧꯔꯒꯦ. ꯐꯖꯕ ꯑꯃ ꯈꯜꯂ ꯇꯧꯔꯛꯑꯅꯤ ꯌꯦꯡꯉꯣ. ꯏꯁ ꯃꯥ ꯊꯤ ꯌꯥꯝ ꯇꯧꯔꯛꯀꯦꯁꯦ. ꯀꯟꯅ ꯐꯖꯕ ꯑꯃ ꯈꯜꯂ ꯇꯧꯔꯛꯑꯅꯤ. ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯇꯥꯔꯒ ꯑꯗꯨꯝ ꯈꯟꯕꯤꯔꯣ. ꯀꯩꯃꯤꯅ ꯉꯝꯍꯟꯁꯤꯀꯣ ꯂꯥꯟ ꯍꯥꯏ. ꯉꯝꯍꯟꯗꯣꯏꯅꯦ. ꯀꯩꯅꯣ ꯀꯩꯃꯤꯅ ꯕꯦꯁ ꯇꯥꯍꯜꯂꯁꯦ. ꯐꯤꯂꯝꯗꯕꯨ ꯍꯦꯔꯣ ꯁꯤꯌꯦꯔꯣ. ꯑꯗꯨꯗꯤ ꯗꯣꯔꯥ ꯍꯨꯔꯥꯟꯕꯒꯤ ꯃꯇꯦꯛ ꯑꯃ ꯇꯧꯔꯛꯀꯦꯀꯣ. ꯂꯩꯁꯥꯒꯤ ꯄꯤꯔꯥꯡ ꯑꯃꯅ ꯑꯩꯒꯤ ꯃꯣꯡꯐꯝ ꯊꯤꯖꯒꯦ. ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯖꯒꯦ. ꯂꯩꯁꯥꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯐꯥꯎꯅꯍꯟꯕꯅ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯣꯏꯖꯒꯦ. ꯃꯍꯥꯛꯀꯤ ꯑꯁꯥ ꯀꯌꯥꯅ ꯑꯩꯒꯤ ꯊꯧꯖꯥꯜ ꯑꯣꯏ. ꯃꯍꯥꯛꯀꯤ ꯑꯁꯥ ꯀꯌꯥꯅ ꯑꯩꯒꯤ ꯊꯧꯖꯥꯜ ꯑꯣꯏꯖꯒꯦ. ꯂꯩꯁꯥꯒꯤ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯖꯒꯦ. ꯑꯩꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ. ꯂꯩꯁꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯖꯍꯜꯂꯣꯏ. ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛꯇꯅ ꯂꯩꯇꯦꯡꯖꯍꯟꯒꯦ. ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ. ꯊꯦꯡꯛ ꯌꯨ. ꯑꯁꯦꯡꯕꯩ ꯀꯞꯊꯣꯔꯛꯇꯅꯀꯣ. ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯉꯁꯤꯗꯤ. ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯀꯩꯃꯤꯒꯤ ꯃꯇꯥꯡ ꯑꯣꯏꯅ ꯇꯧꯕꯅ ꯐꯩ. ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯃꯨꯛ ꯇꯥꯔꯒꯀꯣ. ꯀꯩꯅꯣ ꯉꯁꯤ ꯗꯥꯔꯣꯁꯨ ꯗꯥꯏꯂꯣꯛ ꯇꯧꯕ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ. ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯥꯏꯂꯣꯛ ꯍꯥꯏꯕꯤꯔꯛꯑꯣ. ꯀꯩꯅꯣ ꯇꯧꯁꯦ. ꯂꯥꯏꯖꯂꯦꯝꯕꯤ ꯗꯥꯏꯂꯣꯛ ꯑꯃꯇ. ꯂꯥꯏꯖꯂꯦꯝꯕꯤꯗꯩ ꯑꯃꯨꯛ ꯇꯥꯊꯣꯛꯁꯦ. ꯑꯗꯨꯒ ꯀꯩꯃꯤꯒꯤ ꯃꯇꯦꯛ ꯑꯃꯨꯛ ꯇꯥꯍꯟꯁꯦ. ꯇꯧꯔꯛꯑꯣ. ꯑꯩꯒꯤꯗꯤ ꯌꯥꯝ ꯄꯥꯛ ꯌꯥꯎꯗꯝꯅ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯐꯦꯠꯇꯪ ꯌꯥꯎꯕꯅꯤꯅ ꯀꯩꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧ ꯂꯩꯔꯦ. ꯑꯗꯨꯅ ꯑꯌꯥꯝꯕ ꯑꯩꯒꯤꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯉꯥꯛꯇ ꯑꯣꯏ ꯁꯥꯔꯛꯑꯒꯦ. ꯁꯥꯔꯣ ꯀꯩꯁꯨ ꯂꯧꯗ꯭ꯔꯥꯎꯕꯤꯗꯤ ꯀꯥꯏꯗꯦ. ꯁꯥꯗꯕꯗꯤ ꯑꯃ ꯂꯩꯔꯤꯕꯀꯣ. ꯑꯗꯨ ꯑꯩ ꯁꯥꯔꯛꯑꯒꯦ. ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯁꯤ ꯃꯉꯥꯏ ꯀꯩꯅꯣ. ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯑꯣꯟꯈꯤꯕꯅꯦꯅ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ? ꯑꯥꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯃꯥꯁꯤ ꯂꯠꯈꯔꯦ. ꯃꯥꯁꯦ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯍꯦꯛꯇ ꯐꯥꯔꯒꯦ. ꯑꯣ ꯏꯁꯤꯡ ꯆꯥꯎꯕ. ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ. ꯑꯩ ꯀꯥꯎꯈ꯭ꯔꯦꯗꯤ ꯑꯗꯨꯝ ꯀꯣꯛꯁꯤꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯗꯣ ꯑꯗꯨ ꯇꯧꯔꯦ. ꯍꯣꯏ. ꯁꯣꯅꯝ ꯋꯥꯔꯤ ꯑꯅꯧꯕ ꯍꯥꯞꯄꯛꯑꯣ ꯍꯥꯏ. ꯍꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ. ꯍꯧꯖꯤꯛ ꯑꯅꯧꯕ ꯋꯥꯔꯤ ꯈꯔ ꯄꯥꯏꯖꯔꯤ. ꯑꯗꯣ ꯂꯥꯏꯚꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯅꯕꯁꯨ ꯇꯧꯔꯁꯦ. ꯑꯗꯨꯒ ꯗꯥ ꯔꯣꯖꯦꯁꯁꯨ ꯀꯟꯅ ꯏꯗꯤꯇꯤꯡ ꯇꯧꯔꯤꯕꯀꯣ. ꯍꯣꯏ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯚꯤꯗꯤꯑꯣ ꯍꯥꯞꯅꯕꯒꯤꯗꯃꯛ ꯀꯟꯅꯗꯤ ꯁꯦꯝ ꯁꯥꯔꯤ. ꯊꯕꯛꯇꯤ ꯌꯥꯝ ꯆꯤꯜꯂꯤ. ꯑꯗꯣ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪꯗꯤ ꯇꯧꯍꯟꯖꯔꯛꯀꯦ. ꯉꯔꯥꯡ ꯍꯣꯏ ꯗꯥꯏꯂꯣꯛ ꯉꯔꯥꯡ ꯇꯧꯍꯟꯅꯤꯅ ꯍꯥꯏꯈꯤꯕꯒꯤ ꯍꯥꯏꯔꯨꯕꯅꯤꯅꯀꯣ. ꯃꯇꯨꯡ ꯏꯟꯅ ꯗꯥ ꯔꯣꯖꯦꯁꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯑꯃꯗꯤ ꯇꯧꯍꯜꯂꯛꯀꯦ. ꯇꯧꯍꯜꯂꯛꯑꯒꯦ. ꯗꯥ ꯔꯣꯖꯦꯁ ꯉꯥꯏꯍꯥꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯛꯑꯣ. ꯗꯥ ꯔꯣꯖꯦꯁ. ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯍꯟꯖꯔꯛꯀꯦ. ꯖꯣꯟ ꯀꯩꯁꯥꯝ ꯁꯒꯣꯜꯃꯤꯁꯦ ꯁꯤꯗ ꯏꯗꯤꯇꯔꯁꯨ ꯑꯣꯏꯔꯤꯕ ꯁꯅꯥꯍꯜꯂꯟ ꯑꯃ ꯂꯩ. ꯃꯥꯅ ꯁꯥꯕꯅꯦ ꯁꯒꯣꯜꯃꯤꯁꯦ. ꯗꯥ ꯔꯣꯖꯦꯁ ꯍꯥꯏꯐꯦꯠ ꯆꯪꯕꯤꯔꯛꯑꯣ. ꯃꯌꯥꯝ ꯀꯩꯃꯤ 19ꯒꯤ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯁꯦꯝꯃꯤ. ꯀꯩꯅꯣ ꯇꯧꯔꯦ. ꯐꯥꯏꯜ ꯈꯔ ꯂꯣꯏꯁꯤꯜꯂꯦ. ꯈꯔ ꯋꯥꯠꯂꯤ. ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯛꯆꯔꯒꯅꯤ. ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯠꯇ ꯇꯧꯈꯤꯕ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯖꯒꯦ ꯃꯌꯥꯝ. ꯇꯥꯃꯤꯟꯅꯁꯤ. ꯀꯔꯝꯕ ꯇꯧꯁꯤꯒꯦꯅ ꯈꯜꯂꯤꯅꯤ ꯃꯌꯥꯝ. ꯀꯩꯃꯤ 19ꯁꯦ ꯋꯤꯗꯤꯟ 2 ꯗꯦꯖ ꯅꯠꯇ꯭ꯔꯒ 3 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯃꯤ ꯁꯥꯕ ꯊꯥꯖꯔꯛꯑꯅꯤ. ꯅꯨꯄꯥꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ. ꯔꯥꯁꯤ ꯂꯩꯕꯅꯦ. ꯊꯦꯡꯛ ꯌꯨ. ꯏꯇꯥꯎ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯀꯟꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤ
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯀꯩꯂꯥꯛꯄꯒꯤ ꯎꯆꯦꯠꯇ ꯈꯨꯠ ꯊꯥꯈꯤꯕ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯅꯪꯍꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯂꯣꯏ꯫ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯀꯩꯂꯥꯛꯄꯅ ꯑꯩꯈꯣꯏꯗ ꯈꯨꯠ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ꯫ ꯑꯉꯝꯕꯅ ꯑꯣꯛꯄꯒꯤ ꯃꯇꯦꯡ ꯑꯃ ꯇꯧꯖꯔꯛꯀꯦ꯫ ꯏꯇꯥꯎ ꯀꯩꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯏꯇꯥꯎꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ꯫ ꯃꯌꯥꯝ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯌꯥꯝꯒꯤ ꯁꯣꯏꯗꯅꯕ ꯀꯩꯃꯤ 19ꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯏꯔꯤ꯫ ꯃꯌꯥꯝ ꯁꯣꯅꯥꯡꯒꯣꯂꯣꯖꯤꯒꯗ ꯑꯃꯨꯛ ꯁꯤꯟꯅꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯈꯔ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ, ꯊꯦꯡꯛ ꯌꯨ ꯑꯣꯜ꯫ ꯂꯤꯟꯒꯤ ꯈꯣꯟꯖꯦꯜꯁꯨ ꯗꯥ ꯔꯣꯖꯦꯁꯅ ꯁꯥꯕꯅꯦ꯫ ꯂꯤꯟꯒꯤ ꯈꯣꯟꯖꯦꯜ ꯑꯅꯧꯕ ꯑꯃ, ꯀꯦꯔꯦꯛꯇꯔ ꯑꯅꯧꯕ ꯑꯃ ꯌꯥꯎꯕꯅꯤ ꯍꯟꯇꯛꯀꯤꯗ ꯍꯥꯏꯇꯥꯔꯦ꯫ ꯇꯥꯡꯂꯩ ꯍꯥꯏꯕꯀꯣ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯒꯤ ꯃꯃꯤꯡꯁꯦ꯫ ꯇꯥꯡꯂꯩ ꯌꯥꯎꯕ ꯁꯤꯟꯗꯨꯕꯨ ꯀꯔꯝꯕꯗ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯣꯏ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯂꯤꯟꯗꯨꯒꯤ ꯃꯇꯦꯛ ꯑꯃꯒ ꯇꯥꯊꯣꯛꯑꯝꯁꯦ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝꯁꯦ ꯏꯄꯦꯟ ꯄꯦꯟꯅꯔꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯉꯔꯥꯡ ꯗꯥꯏꯂꯣꯛ ꯇꯧꯅꯤꯁꯨ ꯍꯥꯏꯔꯨꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯩꯂꯥꯛꯄ ꯁꯥꯔꯣ ꯍꯥꯏꯌꯦ꯫ ꯀꯩ ꯁꯥꯔꯛꯀꯦ ꯃꯌꯥꯝ? ꯁꯤꯡꯒꯜ ꯂꯥꯏꯐ ꯆꯦꯅꯦꯜ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥꯒꯤ ꯗꯕꯤꯡꯁꯤꯃ ꯑꯅꯝꯕꯅ ꯗꯥ ꯔꯣꯖꯦꯁꯅ ꯑꯗꯨꯝ ꯇꯧꯔꯦ꯫ ꯑꯌꯥꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯦ, ꯃꯈꯣꯟꯁꯦ ꯑꯣꯟꯗꯅ꯫ ꯇꯥꯡꯂꯩ ꯂꯤꯟꯒꯤ ꯑꯝꯇ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯁꯒꯣꯜꯃꯤ, ꯁꯒꯣꯜꯃꯤ, ꯀꯩꯂꯥꯏ ꯀꯧꯕ ꯀꯩ ꯈꯣꯡꯅꯥꯎꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯀꯩꯂꯥꯏꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯎꯕ ꯉꯝꯕ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯡꯂꯩ ꯍꯥꯏꯕ ꯂꯤꯟ ꯑꯗꯨ ꯑꯩꯅꯤ꯫ ꯁꯒꯣꯜꯃꯤ, ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯗꯥ ꯔꯣꯖꯦꯁꯁꯦ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯩ ꯍꯥꯏꯕ꯫ ꯑꯩ ꯑꯣꯏꯔꯗꯤ ꯉꯥꯎꯔꯅꯤ, ꯑꯃꯃꯨꯛ ꯁꯥ ꯑꯃꯃꯨꯛ ꯁꯥ ꯃꯌꯥꯝꯅꯁꯨ ꯀꯔꯝꯕꯅꯣꯅ꯫ ꯑꯗꯨꯝ ꯋꯥꯔꯤꯁꯤ ꯑꯩꯁꯨ ꯇꯥꯕꯅꯤꯅ ꯉꯥꯎꯕ ꯌꯥꯎꯔꯤꯅꯦ꯫ ꯈꯪꯉꯝꯒꯅꯤ꯫ ꯀꯩꯅꯣꯁꯦ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝꯃꯟꯗꯅꯅꯦ ꯍꯣꯏ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯁꯟꯕꯗ ꯐꯣꯟ ꯈꯤꯇꯪ ꯆꯦꯟꯅꯒꯦ ꯇꯧꯕ ꯃꯇꯥꯡ ꯌꯥꯎꯔꯦ꯫ ꯃꯌꯥꯝ ꯃꯊꯪꯒꯤ ꯏꯟꯇꯔꯦꯛꯁꯟꯒꯤꯗ ꯊꯦꯡꯅꯁꯤ꯫ ꯑꯩ ꯍꯣꯏ ꯊꯕꯛ ꯃꯐꯝ ꯆꯠꯊꯒꯦ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ, ꯀꯤꯞ ꯁꯄꯣꯔꯇꯤꯡ ꯀꯨꯀꯨ ꯇꯤꯚꯤ꯫ ꯃꯌꯥꯝ ꯗꯥ ꯔꯣꯖꯦꯁꯁꯨ ꯃꯌꯥꯝꯒꯤ ꯊꯥꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯗꯥ ꯔꯣꯖꯦꯁꯁꯦ ꯃꯁꯛꯁꯨ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯤ꯫ ꯆꯦ ꯁꯣꯅꯝꯁꯦ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯍꯥꯏ꯫ ꯊꯦꯡꯛ ꯌꯨ꯫ ꯌꯥꯝ ꯍꯩꯌꯦ ꯌꯥꯝ ꯍꯥꯏꯌꯦ꯫ ꯍꯩ ꯍꯥꯏꯁꯤꯅꯦ, ꯍꯩꯕꯅꯦ ꯑꯗꯨꯝ ꯀꯩꯂꯥꯛꯄ ꯑꯗꯨꯒ ꯑꯅꯝꯕꯅ ꯂꯣꯏꯅ ꯗꯥ ꯔꯣꯖꯦꯁꯇ ꯂꯣꯏꯅ ꯁꯥꯔꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ꯫ ꯗꯥ ꯔꯣꯖꯦꯁ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯃꯌꯥꯝ꯫ ꯊꯦꯡꯃꯜꯂꯦ ꯊꯥꯒꯠꯂꯛꯄꯗꯣ, ꯅꯤꯡꯊꯝꯊꯥꯅꯤꯅ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗ ꯊꯥꯒꯠꯂꯛꯑꯣ꯫ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯍꯥꯏ ꯁꯤꯁꯇꯔ, ꯍꯜꯂꯣ꯫ ꯍꯥꯏ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯀꯩꯂꯥꯛꯄ ꯑꯃꯗꯤ ꯀꯩꯃꯨ ꯀꯩꯅꯣ ꯁꯥꯕꯤꯔꯝꯕ, ꯀꯩꯖꯥꯝꯕ ꯁꯥꯕꯤꯔꯝꯕ ꯏꯌꯥꯝꯕ ꯑꯅꯤ ꯃꯣꯏ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯒꯤ ꯑꯗꯨꯅ ꯈꯤꯇꯪ ꯍꯟꯇꯛꯁꯦ ꯃꯥꯒꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ, ꯑꯩꯅ ꯄꯔꯃꯦꯅꯦꯟ ꯑꯣꯏꯅꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯣ ꯀꯩꯂꯥꯛꯄꯒꯤ ꯃꯇꯦꯡ ꯑꯃꯇ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯌꯦꯡꯉꯣ ꯉꯥ ꯅꯨꯄꯤ, ꯅꯪ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯪꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯀꯩꯖꯦꯡ ꯂꯥꯛꯄꯕꯨ ꯏꯐꯝꯗꯒꯤ ꯃꯨꯟꯕ ꯉꯝꯂꯔꯣꯏ꯫ ꯅꯪ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦ ꯁꯣꯅꯝ ꯅꯨꯡꯁꯤꯕꯤꯅ ꯀꯧꯔꯛꯏ꯫ ꯍꯥꯎ ꯁꯤꯔꯕꯣ ꯀꯩ ꯍꯥꯏ ꯃꯥꯏꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯦ꯫ ꯌꯥꯝ ꯐꯖꯩ, ꯊꯦꯡꯛ ꯌꯨ ꯆꯦ ꯁꯣꯅꯝꯁꯦ꯫ ꯊꯦꯡꯛ ꯌꯨ ꯁꯤꯡꯒꯜ ꯂꯥꯏꯐ ꯆꯦꯅꯦꯜ ꯍꯥꯏ꯫ ꯑꯗꯨꯗꯤ
ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯉꯥꯏꯍꯥꯛ ꯊꯥꯈꯤꯁꯤꯔꯥ ꯂꯣꯏꯁꯤꯜꯂꯁꯤꯔꯥ? ꯉꯥꯏꯍꯥꯛꯇꯪ ꯊꯥꯔꯁꯤꯀꯣ. ꯆꯤꯆꯦꯁꯨ ꯗꯥꯔꯣꯖꯤꯁꯨ ꯂꯣꯏꯅ ꯍꯩ ꯌꯦꯡꯕ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣꯁꯤꯡ. ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ. ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯕ ꯊꯥꯖꯔꯛꯀꯦ. ꯆꯦ ꯑꯃꯁꯦ ꯀꯩ ꯀꯧꯒꯦ? ꯔꯣꯖꯤ ꯑꯣꯏꯅ ꯃꯈꯣꯏ ꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯁꯥꯔꯤꯕꯗꯨꯅꯦ. ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯃꯨꯛ ꯇꯧꯔꯛꯑꯣ ꯍꯥꯏ. ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯃꯨꯛ ꯇꯥꯁꯦ. ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯀꯩꯅꯣ ꯊꯥꯒꯠꯂꯛꯇ꯭ꯔꯤꯕ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯧꯔꯣ. ꯏꯄꯤꯁꯣꯠ 19ꯗ ꯊꯥꯒꯠꯂꯛꯀꯗꯧꯕ ꯑꯃ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ. ꯍꯣꯏ. ꯃꯃꯥꯡꯗ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯆꯦ ꯔꯣꯅꯤꯇꯥ ꯉꯥꯛꯇꯪ ꯌꯥꯝ ꯊꯥꯈꯣ ꯌꯦꯡꯈꯤꯁꯦ ꯌꯥꯎꯗ꯭ꯔꯦꯕꯀꯣ. ꯍꯥꯏꯁꯤꯅꯦ. ꯆꯦ ꯔꯣꯅꯤꯇꯥꯁꯦ ꯎꯗ ꯀꯨꯏꯔꯦ. ꯂꯥꯏꯖꯂꯦꯝꯕꯤꯗꯒꯤ ꯗꯥꯏꯂꯣꯛ ꯇꯥꯊꯣꯛꯁꯤ. ꯑꯩ ꯇꯧꯔꯛꯀꯦ. ꯇꯧꯖꯔꯒꯦ ꯃꯌꯥꯝ. ꯀꯩꯖꯥꯎꯒꯤ ꯅꯤꯡꯊꯧꯅꯤ, ꯅꯄꯥꯡꯒꯜ ꯀꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯅꯄꯜ ꯇꯧꯔꯒ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕꯁꯤꯡꯒ ꯂꯝꯕꯥ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯉꯥ ꯅꯨꯄꯤ ꯑꯩꯕꯨ ꯐꯥꯔꯒ ꯀꯩꯂꯥꯛꯄ ꯅꯪꯅ ꯎꯠꯅꯤꯡꯉꯤꯕ ꯅꯊꯧꯅꯥꯁꯤ ꯀꯔꯤꯅꯣ? ꯌꯥꯝ ꯁꯤꯃ ꯐꯖꯈ꯭ꯔꯦ ꯗ꯭ꯔꯦꯁꯤꯡꯇꯪ ꯇꯧꯔꯛꯀꯦ. ꯁꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ. ꯊꯥꯒꯠꯂꯛꯇ꯭ꯔꯤꯕꯅꯦ. ꯊꯥꯒꯠꯂꯛꯑꯀꯥꯟꯗ ꯃꯊꯪꯒꯤ ꯑꯗꯨꯝ ꯏꯄꯤꯁꯣꯠꯇ ꯌꯦꯡꯕꯤꯔꯣ. ꯑꯗꯨꯝ ꯊꯥꯔꯛꯑꯅꯤ. ꯑꯗꯣ ꯉꯁꯥꯏ ꯂꯥꯏꯖꯂꯦꯝꯕꯤ ꯐꯥꯕ꯭ꯔꯥ ꯐꯥꯗꯕ꯭ꯔꯥ ꯍꯪꯉꯝꯕꯗꯣ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛꯁꯤꯗ ꯈꯔꯗꯤ ꯈꯪꯕ ꯉꯝꯃꯝꯒꯗꯕ ꯃꯥꯜꯂꯤ. ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯐꯥꯔꯦꯀꯣ. ꯆꯦ ꯁꯣꯅꯝꯒꯤꯁꯨ ꯀꯩꯅꯨꯕꯤ 18 ꯏꯄꯤꯁꯣꯠꯀꯤꯗ ꯑꯝꯇꯪ ꯇꯧꯔꯛꯑꯣ. 18ꯒꯤꯗ ꯑꯩ ꯌꯥꯎꯈꯤꯕ꯭ꯔꯥ? ꯑꯩ ꯌꯥꯎꯈꯤꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦꯅꯦ. ꯍꯣꯏ ꯌꯦꯡꯉꯛꯀꯦ ꯃꯌꯥꯝ ꯌꯥꯎꯔꯒ ꯑꯩ ꯇꯧꯔꯛꯀꯦ. ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯁꯤꯁꯇꯔ ꯍꯥꯏ. ꯑꯩ ꯃꯦꯀꯣꯂꯥꯗꯩꯅꯦ, ꯀꯣꯅꯨꯡꯄꯣꯛꯄꯤ ꯃꯅꯤꯡ ꯂꯩꯀꯥꯏ. ꯆꯦ ꯁꯣꯅꯝꯒꯤꯁꯨ ꯀꯩꯅꯣꯒꯤ ꯏꯄꯤꯁꯣꯠ 18ꯗ ꯑꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ. ꯆꯦ ꯑꯩ ꯔꯣꯅꯤꯇꯥꯒꯤ ꯀꯩ ꯒ꯭ꯌꯥꯟ ꯑꯃ ꯔꯣꯖꯤꯒꯤ ꯇꯥꯗ꯭ꯔꯦ. ꯃꯈꯣꯜꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯀꯥꯏ. ꯆꯦ ꯔꯣꯅꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯎꯗ ꯀꯨꯏꯔꯦ. ꯑꯩꯈꯣꯏꯁꯦ ꯀꯨꯏꯔꯦ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯅꯤ. ꯀꯩ ꯍꯥꯏꯅꯤ, ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯆꯥꯎꯔꯒ ꯃꯔꯨꯞꯁꯤꯡꯁꯦ ꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯦ. ꯂꯥꯞꯊꯣꯛꯅꯔꯛꯑꯦ. ꯊꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯉꯩ ꯃꯥꯅꯦ. ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯍꯧꯖꯤꯛ ꯇꯤꯟꯅꯗ꯭ꯔꯦ. ꯍꯥꯏꯗꯤ ꯄꯥꯎ ꯍꯣꯏ. ꯐꯥꯎꯅꯗ꯭ꯔꯦ. ꯃꯁꯥꯒꯤ 12 ꯂꯣꯏꯔꯒ ꯃꯁꯥꯒꯤ ꯂꯥꯏꯟꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯅꯤꯅ. ꯍꯣꯏ. ꯑꯩꯒꯤꯁꯦ ꯀꯩꯅꯨꯕꯤꯒꯤꯗꯣ 18ꯒꯤꯗꯣ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯌꯥꯝ. ꯀꯩꯅꯣ ꯇꯧꯔ 18ꯗ ꯑꯩ ꯌꯥꯎꯗꯕ ꯃꯥꯜꯂꯦꯀꯣ. ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ. ꯌꯥꯎꯗꯕ ꯃꯥꯜꯂꯦ. ꯑꯗꯨꯏꯁꯨ ꯅꯪꯅ ꯁꯥꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯣ? ꯌꯥꯎꯕꯅꯦ. ꯀꯩꯅꯨꯕꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯗꯨ ꯇꯧꯔꯣ. ꯑꯃ ꯇꯧꯒꯦꯀꯣ ꯑꯗꯨꯏꯗꯤ. ꯁꯣꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯋꯥꯔꯤꯁꯨ ꯐꯖꯅ ꯋꯥꯔꯤꯁꯨ. ꯑꯩꯗꯣ ꯀꯩꯅꯨꯕꯤꯒꯤꯗꯤ ꯀꯩꯅꯨꯕꯤꯒꯤꯁꯤꯗꯤ ꯄꯥꯛ ꯌꯥꯎꯗꯕꯅꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯑꯩꯗꯣ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦꯕ. ꯁꯤꯗꯝꯗꯤ ꯂꯩꯔꯦ. ꯇꯧꯔꯣ ꯑꯗꯨꯗꯣ. ꯑꯃ ꯂꯩꯔꯦ, ꯇꯧꯔꯛꯀꯦꯀꯣ. ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗꯁꯨ ꯑꯃꯨꯛ ꯃꯥꯏꯊꯤꯕ ꯅꯪꯂꯒ ꯏꯅꯤꯡꯊꯧꯗꯤ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯆꯦꯜꯂꯛꯂꯕ ꯑꯣꯏꯔꯦ. ꯀꯩꯃꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯅꯈꯧ ꯄꯣꯡꯅ ꯂꯥꯎꯔꯝꯂꯒ ꯏꯅꯤꯡꯊꯧꯗꯤ ꯂꯥꯟꯐꯝꯗꯒꯤ ꯃꯥꯏꯊꯤꯔꯒ ꯍꯟꯕꯤꯔꯛꯂꯕ ꯑꯣꯏꯔꯦꯗꯀꯣ. ꯊꯦꯡꯛ ꯌꯨ. ꯑꯩ ꯄꯨꯔꯥ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ, ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ. ꯃꯇꯦꯛ ꯂꯩꯕꯅꯤꯅ ꯈꯪꯗ꯭ꯔꯦꯕ. ꯋꯥꯔꯤꯁꯨ ꯐꯖꯩ. ꯋꯥꯔꯤ ꯁꯦꯠꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯁꯨ ꯃꯁꯛ ꯂꯣꯏ ꯐꯖꯩ. ꯁꯦꯝꯕꯗ ꯍꯥꯏꯗꯣꯏꯔꯥ? ꯀꯩꯅꯨꯕꯤ ꯁꯥꯔꯤꯗꯣ ꯆꯦ ꯅꯠꯇ꯭ꯔꯥ? ꯃꯥꯅꯦ. ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯨ ꯁꯤꯁꯇꯔ. ꯒꯨꯗ ꯏꯚꯤꯅꯤꯡ. ꯅꯨꯡꯉꯥꯏꯔꯤꯌꯦ. ꯅꯣꯏꯅꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦ ꯔꯣꯅꯤꯇꯥ. ꯆꯦ ꯔꯣꯅꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯑꯗꯨ ꯗꯥꯏꯂꯣꯛꯇꯨꯅꯦ ꯍꯥꯏꯔꯤꯁꯦ. ꯆꯦ ꯑꯅꯤ ꯄꯨꯟꯕ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ. ꯏꯕꯥꯅꯤ ꯄꯨꯟꯗ ꯑꯩꯈꯣꯏꯅꯤ ꯃꯥꯜꯂꯦꯀꯣ. ꯄꯨꯟꯕ ꯑꯝꯇ ꯌꯥꯎꯗꯤꯌꯦ. ꯑꯗꯨꯗꯤ
ꯀꯩꯅꯣ ꯇꯧꯔꯁꯦ ꯂꯥꯏꯞꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯁꯤ ꯗꯥꯏꯂꯣꯛ ꯑꯃꯃꯝꯇꯪ ꯇꯧꯔꯝꯃꯀꯥꯟꯗꯀꯣ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯤꯒꯤ ꯅꯠꯇꯕ ꯑꯣꯏꯔꯁꯨꯅꯦ ꯔꯣꯖꯤ ꯑꯃ ꯑꯩꯈꯣꯏꯅꯤ ꯇꯧꯔꯦ ꯄꯨꯜꯂꯀꯥꯟꯗ ꯏꯕꯥꯅꯤ ꯄꯨꯜꯂꯒ ꯇꯧꯔꯁꯤꯔꯥ ꯑꯃ ꯍꯦꯛꯇ ꯏꯕꯥꯅꯤ ꯇꯧꯔꯁꯦ ꯄꯨꯜꯂꯒ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯑꯒꯦꯀꯣ ꯋꯥꯈꯜꯅ ꯁꯥꯒꯠꯂꯀꯥꯟꯗ ꯑꯗꯩ ꯀꯩꯝꯇꯪ ꯍꯥꯏꯗꯤ ꯐꯠꯇꯕꯤ ꯁꯥꯁꯤꯔꯥ ꯑꯐꯕꯤ ꯁꯥꯁꯤꯔꯥ ꯑꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯀꯩ ꯇꯧꯔꯣ ꯇꯧꯁꯤꯒꯦ ꯃꯌꯥꯝꯅ ꯁꯥꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯀꯔꯝꯕ ꯃꯇꯥꯡ ꯇꯧꯔꯛꯑꯒꯦ ꯇꯧꯁꯤꯒꯦꯗꯣ ꯑꯗꯨꯗꯨꯃ ꯑꯩꯈꯣꯏꯕꯥꯅꯤ ꯇꯧꯃꯤꯟꯅꯔꯛꯑꯒꯦ ꯑꯗꯨꯒ ꯂꯥꯏꯞꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯌꯥꯏꯌꯦ ꯆꯦ ꯍꯥꯏꯁꯤꯅꯦ ꯃꯌꯥꯝꯅ ꯈꯜꯂꯛꯑꯣ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯁꯥꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯗꯒꯤ ꯆꯦ ꯁꯣꯟꯗꯝ ꯐꯠꯇꯕꯤ ꯐꯠꯇꯕꯤ ꯐꯠꯇꯕꯤꯅ ꯁꯥꯃꯟꯗ꯭ꯔꯕ ꯐꯠꯇꯕꯤ ꯁꯥꯍꯜꯂꯛꯑꯒꯦ ꯍꯥꯏꯔꯣ ꯐꯠꯇꯕꯤ ꯁꯥꯔꯛꯑꯣ ꯐꯠꯇꯕꯤ ꯍꯥꯏꯁꯤꯅꯤ ꯁꯥꯔꯛꯑꯣ ꯑꯐꯕꯤ ꯑꯐꯕꯤꯁꯨ ꯁꯥꯔꯛꯑꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯅꯤꯃꯛ ꯀꯩ ꯃꯇꯥꯡꯗ ꯇꯧꯁꯤꯒꯦ ꯑꯗꯨꯗꯤ ꯐꯠꯇꯕꯤ ꯅꯪꯅ ꯐꯠꯇꯕꯤ ꯑꯣꯏꯔꯅꯤꯗꯤ ꯀꯩ ꯃꯇꯥꯡꯗ ꯇꯧꯁꯤꯒꯦ ꯈꯪꯗꯦꯅꯦ ꯀꯩ ꯃꯇꯥꯡ ꯇꯧꯅꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯗꯤ ꯂꯣ ꯂꯣ ꯕꯦꯇ꯭ꯔꯤ ꯕꯦꯇ꯭ꯔꯤ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣ ꯅꯪꯉꯔꯣꯏꯌꯦ ꯑꯃꯅ ꯐꯠꯇꯕꯤ ꯁꯥꯔꯛꯑꯣ ꯆꯦ ꯁꯣꯅꯝꯅ ꯐꯠꯇꯕꯤ ꯁꯥꯔꯛꯑꯣ ꯑꯣꯀꯦ ꯗꯥꯏꯔꯦꯁꯇꯨ ꯑꯝꯇ ꯑꯗꯨꯗꯤ ꯆꯦ ꯁꯣꯅꯝꯅ ꯐꯠꯇꯕꯤ ꯁꯥꯍꯜꯂꯛꯑꯒꯦ ꯑꯗꯨꯀꯥꯟꯗ ꯏꯕꯥꯏꯅꯤ ꯈꯠꯅꯕꯩ ꯃꯇꯥꯡꯗ ꯈꯟꯅꯔꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯅꯤꯃꯛ ꯈꯠꯅꯕꯩ ꯁꯥꯔꯣ ꯑꯗꯨꯗꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯏꯕꯥꯅꯤꯃꯛ ꯐꯠꯇꯕꯤ ꯑꯣꯏꯅ ꯈꯟꯅꯔꯒꯦ ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯑꯩꯈꯣꯏꯕꯥꯅꯤꯃꯛ ꯈꯟꯅꯔꯁꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯈꯠꯅꯔꯁꯤ ꯍꯦꯛꯇ ꯀꯩ ꯃꯇꯥꯡꯗ ꯈꯠꯅꯔꯁꯤ ꯈꯠꯅꯁꯤꯒꯦ ꯀꯩ ꯃꯇꯥꯡꯗ ꯈꯠꯅꯁꯤ ꯍꯥꯏꯅꯣ ꯏꯕꯥꯅꯤ ꯍꯥꯏꯔꯛꯑꯣꯁꯦ ꯈꯠꯅꯔꯝꯗꯥꯏꯁꯤꯁꯨ ꯃꯊꯥ ꯁꯥꯏꯌꯦ ꯍꯧꯗꯣꯔꯣ ꯅꯪ ꯑꯃ ꯍꯦꯛꯇ ꯉꯥꯡꯉꯒ ꯍꯦꯛꯇ ꯍꯧꯗꯣꯔꯣꯁꯦ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯛꯑꯣ ꯑꯗꯨꯝ ꯉꯝꯅꯕ ꯑꯣꯀꯦ ꯈꯨꯝꯃꯛꯑꯒꯦ ꯑꯩ ꯇꯧꯔꯛꯑꯒꯦ ꯑꯗꯨꯑꯣꯏꯗꯤꯀꯣ ꯍꯣꯏ ꯃꯧ ꯐꯠꯇꯕꯤ ꯁꯥꯔꯔꯣꯏ ꯍꯣꯁꯇꯦꯜ ꯊꯪꯅꯕ ꯂꯩꯅꯕ ꯌꯥꯔꯦꯅꯦ ꯌꯥꯔꯦꯅꯦ ꯔꯦꯟ ꯊꯪꯅꯕꯒꯤ ꯔꯦꯟ ꯑꯣꯏꯅ ꯊꯪꯅꯕꯒꯤ ꯇꯧꯔꯁꯤꯀꯣ ꯑꯩꯅ ꯋꯥꯏꯁꯦ ꯅꯨꯡꯇꯤꯒꯤ ꯁꯤꯠ ꯁꯦꯡꯉꯦ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯏ ꯍꯥꯏꯕ ꯑꯩꯁꯨ ꯋꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯦ ꯅꯪ ꯈꯛꯇꯅ ꯂꯣꯏꯁꯤꯟꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯥꯛ ꯊꯣꯡꯉꯤꯕ ꯉꯁꯥꯏꯒ ꯆꯥꯛ ꯊꯣꯡꯉꯝꯃꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯉꯥꯛꯇꯅꯦ ꯍꯣꯅꯦ ꯑꯗꯨꯗꯤ ꯅꯪꯅꯅꯦ ꯉꯔꯥꯡ ꯈꯛꯇꯅꯤ ꯇꯧꯔꯤꯗꯣ ꯉꯁꯥꯏ ꯏꯁ ꯈꯛꯇꯅꯤ ꯅꯍꯥꯟꯒ ꯑꯩꯅ ꯑꯗꯨꯝ ꯅꯠꯇ꯭ꯔꯣ ꯊꯥ ꯑꯃ ꯇꯧꯔꯛꯏꯁꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯋꯥꯏꯔꯝ ꯈꯛꯇ ꯁꯤꯠꯂꯒꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯇꯧꯕꯗꯧꯅ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯉꯛꯑꯅꯨ ꯍꯩꯃꯥ ꯋꯥꯏ ꯁꯤꯠꯄꯗꯨꯅꯤꯅꯦ ꯊꯕꯛ ꯍꯥꯏꯁꯦ ꯌꯨꯝꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯏꯑꯦ ꯑꯩꯈꯣꯏꯁꯨꯅꯦ ꯐꯝꯃꯒꯗꯣ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯑꯩꯗꯤ ꯀꯩꯝ ꯇꯧꯗꯕ꯭ꯔꯣ ꯅꯪꯅ ꯆꯥꯔꯤꯕ ꯊꯕꯛꯇꯣ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯉꯤꯕ ꯊꯕꯛꯇꯪ ꯆꯠꯂꯒꯅꯦ ꯃꯅꯥ ꯊꯥꯔꯛꯀꯅꯨ ꯂꯣꯏꯁꯜꯂꯁꯤ ꯔꯣꯖꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯦ ꯀꯣꯟꯅ ꯑꯣꯏꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯑꯗꯨꯗꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯗꯥꯏꯂꯣꯛ ꯑꯗꯨꯝ ꯈꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯉꯁꯤꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯅꯥꯊꯣꯏ ꯂꯥꯏꯔꯦꯝꯖꯝ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯁꯤ ꯆꯦ ꯁꯣꯅꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯌꯥꯝ ꯍꯩ ꯑꯌꯥ ꯍꯥꯏꯁꯤꯅꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯔꯣꯖꯤꯌꯥ ꯍꯣꯏ ꯇꯧꯔꯁꯤ ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯐ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯕꯥꯏ ꯑꯣꯏꯅꯗꯤ ꯕꯥꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ